Flight 571 gi wari Exploring Manipur na Anukpa Pandup amadi Anisuba Pandup miyamda thamjakhraba matungda Ahumsuba loinana aroiba Pandup miyamda thamjari taminasi. Flight kaiba aduda hujik hinghoriba miyoi 13 tugi manungda masa khara kanliba Fernando Parado, Roberto Canessa amadi Byzantine makoi ahumna manak nakpa khul amadi lambi thiba thorakhiba khongchat adumak nungthilgi matamda sunglep leptana angamba singai sing adu kakhatli aduga numidangi matamdana Carlos Miguel Rodriguez na samlakhiba sleeping bag amaduda makoi ahum yamna krak tasinduna tummi aduga numit hek thorakpaga chatpa amu hawi asumna numit ama hauki nini hauki amasung humni hauki mari suba numit aduda chingdol yaurabada makhoigi khongchat adugi maikai adu yamna lanba lambi amada laklai haibasimak khangba ngamlakhe chatliba khongchat adugi mamang maikai romda yenglubada laichil na pak chauna sandokpa adu natana kariguma makhal amatta uwa phangdre makhoi ahumgi chana naba adu khajiktang ngairabana Byzantine bu grass side aduda hankhinaba hainare aduga mahakna yaukhibada makhoi ahumna thodang yaduna lagliba thabak adugi makha taba khongchat oina Fernando Parado amadi Roberto Canessa makhoi anidi makha tana makha maikai pangna adumak chatkhre haibadu makhoi ahumgi maikai tabu yengduna flight kaifam aduda lehoriba miyoi sing aduda khanghalunaba hainare haina khibagi matung inna 15 December grass side tu yaunaba amuk hanna Byzantine na maning hanna chatpa haurakle han khibagi lambi dadi angamba adu sitharakpa oibana pangkui kuina changre maramdi mahakna aircraft ki seat amana yamna hai singna nanthanabagi mongda saduna angamba chingmai aduda nantharakpanani numit humni changna kakhiba angamba chingmai do supnagi pung amagi manungda grass side adu yausinnaba nantharakpa ngamki mathakta lehoriba Parado amasung Canessa di ching kakhatpa lepte makhoigi khongchat adugi pung ahum muk leiraga kariba ching adugi maton lomkhe aduga maton adudagi ubase maikai mari makta unna kuplaba chinglol marol oina uba phangkhe adubu makhoi ani na leiriba chingdol adudagi nongchup maikai pangna arapa mafam amagi chinglak amada unna kupsindaba asangba ching ama uba phanglame adumak urubadagi ching adu tamna makha taba khongchat adu chatnaba makhoi ani na lepnare numit ke ani changna Parado amasung Canessa anina lepa laitana ching adu tamna lakpaduna turelgi ising chenba valley amada yausinba ngamle turelgi ising urubada mi taba khulleiramlani haibasi thajaba amadi faure aduga prap chensinduna turel adugi ising adumak khobum thanna thakchai singsang pareng aduda leptana lakpagi aram khawrangba adu khara makhaidi koe turelgi ising aduna chenthariba maikaida asumak makha tana laklaga 20 December makoina ihan hanna yumda loiba shan ama uba phangki maduda khangki midi soidana thengnarani haibasimak matam asimaktada makoi animak wabana makha tana chatpa ngamlaktare turel mapal aduda wana taduna leiringaida torban adugi wangmada sagol tongba mi ahum uba phanglamme hek urubada Paradona makoi leiri haibadu khangnaba launaba honai adubo lamsang lakpagi wabagi khonjal oina laukthokpa sungamde isingi iselna kanbana amasung ipak adu pakpana nakal namagi torbanda leiriba miyoi sing aduna khonjal adu taba ngamlamde adubu laibak phabana torban gi wangmada leiriba sagol tongba mi ahumdugi manungda Sergio Catalan kauba amana Parado amasung Canessa bu uramme madumak laibak phabane Catalan asu torwan wangma adudagi karigumba ama laurai haibadi khangi adubu chelibe singi iraigi irau kholna mayek sengna taba phangkhide Canessa tahoba wahai ama hairagade hayeng haiba wahai simak tahowe mathangi numita sagol tongma nupa Sergio Catalan amukka mahakki sagol adu tongduna mafam maduda lai adubu hantakti mahakna che kharaga pencil kharaga puduna lai che aduga pencil aduga nung amaga konana yomsinduna Parado amasung Canessa na leiriba torban lomda langlaki Paradogi khwaidagi haraujaba mikup adu oiki ihan hanba oina Paradona makhoi hingli haibadu prithvi miyamda khanghanabagi ahanba tanja adumak masimakni jejet aduda Paradona Spanish marolda ai ende singsangda kaiduna tasangkiba plane adudagi lakani ai Uruguay dagi lakani
ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯂꯦꯞꯇꯅ ꯈꯣꯡꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯃꯤꯟꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯔꯛꯇ ꯃꯤꯑꯣꯏ 13 ꯍꯤꯡꯗꯨꯅ ꯃꯊꯛꯇ ꯁꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯗꯨꯅ ꯄ꯭ꯂꯦꯟ ꯀꯥꯏꯔꯤꯕ ꯃꯐꯝꯗ ꯂꯩꯍꯧꯔꯤ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅ ꯀꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯉꯥꯏ ꯐꯗꯦ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯔꯨꯝꯕ ꯐꯤꯅ ꯆꯤꯡꯕ ꯂꯩꯍꯧꯗꯦ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯑꯃꯁꯨꯡ ꯀꯨꯝꯂꯛꯂꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ ꯁꯣꯟꯊꯔꯦ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯆꯦꯠ ꯑꯗꯨꯗ ꯏꯔꯒ ꯇꯣꯔꯦꯜ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯁꯔꯖꯤꯌꯣꯗ ꯑꯃꯨꯛ ꯂꯪꯂꯛꯑꯦ ꯆꯦꯗꯨꯕꯨ ꯐꯪꯂꯤꯕ ꯁꯔꯖꯤꯌꯣ ꯀꯥꯇꯥꯂꯥꯟ ꯆꯤꯂꯦ ꯂꯩꯕꯥꯛꯀꯤ ꯂꯧ ꯎꯕ ꯅꯨꯄꯥ ꯑꯃꯅꯤ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡ ꯄꯥꯔꯥꯗꯣ ꯑꯃꯁꯨꯡ ꯀꯅꯦꯁꯥꯗ ꯃꯍꯥꯛ ꯈꯪꯂꯦ ꯍꯥꯏꯕꯗꯨ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯁꯔꯖꯤꯌꯣ ꯀꯥꯇꯥꯂꯥꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯤ ꯇꯝꯂꯗꯨꯅ ꯊꯥ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯄ꯭ꯂꯦꯟ ꯑꯃ ꯑꯦꯟꯗ꯭ꯔꯤ ꯆꯤꯡꯁꯥꯡꯒꯤ ꯆꯤꯡꯂꯛꯇ ꯀꯥꯏꯈꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯄ꯭ꯂꯦꯟ ꯀꯥꯏꯕ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯑꯉꯛꯄ ꯇꯨꯖꯨꯡꯕ ꯐꯥꯎꯈꯤ ꯑꯗꯨꯒ ꯊꯥ 2 ꯍꯦꯜꯂꯕ ꯄ꯭ꯂꯦꯟ ꯀꯥꯏꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯈꯤ ꯁꯔꯖꯤꯌꯣꯅ ꯃꯍꯥꯛꯀꯤ ꯆꯥꯅꯅꯕ ꯄꯨꯔꯛꯄ ꯕ꯭ꯔꯦꯗ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯔꯥꯗꯣꯒ ꯀꯅꯦꯁꯥꯒꯅ ꯂꯩꯔꯤꯕ ꯇꯣꯔꯕꯥꯟ ꯇꯝꯅ ꯂꯪꯂꯛꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛ ꯈꯨꯟ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯌꯥꯝꯅꯃꯛ ꯂꯥꯞꯅꯔꯤꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄꯤꯔꯒ ꯄꯨꯡ 10 ꯆꯨꯞꯅ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯍꯜꯂꯒ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯄꯨꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯁꯤꯇꯤ ꯑꯃ ꯌꯧꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯑꯥꯔꯃꯤ ꯀꯃꯥꯟꯗ ꯄꯥꯎ ꯄꯤꯔꯦ ꯑꯗꯨꯒ ꯁꯥꯟꯇꯤꯌꯥꯒꯣꯒꯤ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯁꯨ ꯄꯥꯎ ꯄꯤꯔꯝꯂꯒ ꯃꯈꯥ ꯇꯥꯅ ꯁꯔꯖꯤꯌꯣꯅ ꯄꯥꯔꯥꯗꯣ ꯑꯃꯁꯨꯡ ꯀꯅꯦꯁꯥꯕꯨ ꯂꯣꯁ ꯃꯦꯇꯤꯅꯤꯁ ꯇꯝꯅ ꯁꯒꯣꯜꯗ ꯄꯨꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯈꯤꯕꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯆꯤꯡꯒꯤ ꯑꯉꯝꯕ ꯂꯝꯕꯤꯗ ꯀꯤꯂꯣꯃꯤꯇꯔ 64ꯅꯤ ꯑꯔꯨꯝꯕ ꯑꯣꯟꯕꯗ ꯀꯅꯦꯁꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯁꯥꯒꯤ ꯑꯔꯨꯝꯕ ꯑꯗꯨ ꯇꯪꯈꯥꯏ ꯑꯃꯒꯤ ꯆꯥꯡ ꯍꯟꯊꯔꯝꯈꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯈꯪꯅꯔꯛꯄ ꯃꯤꯀꯨꯞꯇ ꯄꯥꯎ ꯑꯁꯤꯃꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯃ ꯑꯣꯏꯅ ꯁꯟꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯄꯥꯔꯥꯗꯣ ꯑꯃꯁꯨꯡ ꯀꯅꯦꯁꯥꯒꯤ ꯑꯋꯥꯕꯗꯤ ꯈꯔ ꯃꯈꯩ ꯀꯣꯛꯂꯦ ꯍꯥꯏꯕ ꯌꯥꯔꯤ ꯑꯗꯨꯕꯨ ꯃꯊꯛꯇ ꯄ꯭ꯂꯦꯟ ꯀꯥꯏꯐꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯔꯝꯅ ꯇꯧꯔꯤꯕ ꯁꯤꯈ꯭ꯔꯕꯔꯥ ꯍꯤꯡꯂꯤꯕꯔꯥ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯗ꯭ꯔꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯒꯦ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯅ ꯄꯥꯔꯥꯗꯣ ꯑꯃꯁꯨꯡ ꯀꯅꯦꯁꯥꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯑꯗꯨ ꯈꯪꯅꯕ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯍꯪꯂꯤꯉꯩꯗ ꯁꯥꯏꯠ ꯕꯥꯏ ꯁꯥꯏꯠꯇ ꯈꯨꯗꯛ ꯑꯗꯨꯗ ꯆꯤꯂꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔ 3ꯕꯨ ꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯑꯗꯨꯗ ꯊꯥꯗꯨꯅ ꯍꯤꯡꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯔꯨꯅꯕ ꯊꯥꯈꯤ ꯄꯥꯔꯥꯗꯣꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯣꯡꯂꯛꯄ ꯑꯀꯥꯏꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠꯀꯤ ꯐ꯭ꯂꯥꯏꯠ ꯆꯥꯔꯠ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯂꯥꯛꯈꯤꯕꯗꯨꯗ ꯃꯇꯦꯡ ꯑꯣꯏꯈꯤꯕꯅꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯄꯥꯔꯥꯗꯣꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯍꯟꯗꯨꯅ ꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯑꯗꯨ ꯇꯥꯛꯅꯕ ꯄꯨꯔꯛꯈꯤ ꯄꯥꯔꯥꯗꯣꯅ ꯇꯥꯛꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯈꯪꯕ ꯉꯝꯈꯤ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯔꯒ ꯅꯨꯃꯤꯠ 63 ꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ 22 ꯗꯤꯁꯦꯝꯕꯔ 1972ꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤꯅ मफम अदुदा यौसिनबा ngamki punna miyoi 13 mak kanba ngamki aduga Ganesha amadi parado tharaga makhoi sing adu punna 13 ne plane kaifam aduda leiramliba miyoi sing adugi phibam sathina soksinlamki saru tekpa kaiba chada thaktabagi yang kangsinba yenghaidaba phibam amane makhoi sing adu bukanba ngamliba masi punamak paradogi chawraba thauna amasung ninghannadaba matau aduna makhoi sing adubo kanba ngamkhibani haiba yai wanglaba ungi chingsang aduda kanbinaba ngaiduna lairamba oirabadi makhoi gi wari kanana su khanglamloi makhoi gi hakchang ngamnamak thiba khangdana unmarak aduda taaduna lairamba su yai hainaba lei ninghannadana tauge yauna tauba thabak amada ngamdaba leite sanglaba ngamlaba chingsang adugi kilometer 64 chada thaktana khongna lakpagi thauna asigi wari hojik phawba khangnari movie film oinasu alive haiduna 1993 da puthokhiba leiri atopa aphaw YouTube channel singdasu wari asimak santokna likhiba leire exploring Manipur nasu amuk na hounana miyamgi mit nakong amadi pukning loksing oinaba haiduna amuk hanna lithokjabani matang asida flight 571 Kaikhibagi wari loisinjari makha taba asigumba wari kaya ama puduna lakjagi pumnamakpu thakatchari